Masidi Sunday numit oibana Sunday numit ki lokachaba health ki topic masigi topic ti aseng bising thakpa je koi mi bi punchi da kyam maru oi habdo adugi maram da koi ne ne jagani mamangi how kiba topic ani da habidi nutrition gi maram da koi na mun na khre exercise maram da ne khre masina ising abse shola lamna pibi bne koi bi koi dam da lamna phangan ba ising se masina koi gi hakchang phawda kyam maru oi habise masigi maram da koi na ne ni ne dring da ha shodom ta sangjase sagadale bai pai sho yam thaga sare naam ne ko sembi duna time pan stay na libani naam sembi da ko gi dama hakchang gi tarka lai bai pai sho ase ising ase naam bibiki ising asigi maru ko na sine na ga ai yam khang duna hai duna naam bana te pana na bibi ba kya na to naam khangan gi chum khara do musira bai chinau sin da share to bani makoi na chum asigi ya dai na phangba sigum ising ase shin na duna 나도 있구나 내itu나 아고 하다나 타갔구나 나이만 보고 하는지 호부딩을 보고 있습니다. 프로 예수 그리스도의 이름으로 기도드립니다. 아멘. कोई इसिंग है क्या अमरू है भी तो यंग से हाना बाइबल देखी टेक्स्ट हम बता नहीं पाजा के रेवलेशन 22 की वर्स 1 2 पाजा के one that he showed me a pure river of water of life ayeng bagi seng ba singi ture nama ai imang to ulami hai clear as Christ and nama se yamna sengi langi proceeding out of the throne of God and of the Lamb yaw masa shogi singasan de thule hai masida aikoina wi masigi shogi singasan mamang sarga da aikoina heng chapa matam shogi singasan mamang de turian verse 2 in the midst of the street of it and on either side of the river was there the tree of life which bare to a manner of fruits and yielded her fruit every month and the leaves of the tree were for the healing of the nation hariba turena sigi nakan gi lambi ani da ahing bagi upambi sing hauni do hariba oi pambi sing adu oi saduna amusung masigi mana aduna ekoi anapa nabo phaningai gi damo ekoi gi yidam shina gani hai masina ta ko disina usa ising hai bse koina shona sembi ba matam da ising hai bse asoki matik dar kha lai hai bse koina yang sharga da hingba matam du ising hai bse adum ai koina thak ta ba yadra ba ekoi dar kha lai posak amni hoje hingba da su sangba posak amni shona malam prithvi semba matam du koina prithvi je ising na kuyom na yom du lai ram bani adu degi kangphan ising hai na khaido ba sem ki bani sinausa इसिंग जे क्या मरु ओगे हैबो मतंदा इकोगी थवाई पान बची खुदिमा अहिंग बा हाइबो बची खुदिमा असिदा इसिंग हैबसे दरकार ले मखोने इसिंग यावददि उपाय सुले लिते इकोगी हक्सांगी मियोबिगी हक्सांगी अरुंबगी 70% दि मसी 70% इसिंग चौराना मी अमदा इसिंग लिटर यांखै नुपादना इसिंग लिटर यांखै हाइरे माई मी साइज की बदि खेने अदु संगचता इसिंग लिटर यांखै जे मियोबिगी हक्सांगा nupa ami hakchang yawe nupi dana liter nipu ayjuna nupi ami ki manung de yawe sinasa aduna ising haiba asina koina khwai gi maru oi ai khoi mi bana thakada ba ising ase karam ba ising wa kanda yamna ingbana thaba koina maya weramna lumbu khajik saba natragana yamna ingbana thaba ising je ai khoi gi hakchang yamna darkha lai yamna ingba ising je thakpa taragadi kedu ge haba matam da koina kaw de bai ba na hoi koina saba matam da ingba ising thaga koina aktang ngai adu chakhau de di kedu ge chakhau de di koi gi ingba ising do koi gi chakhau gi temperature haiba mane haiba temperature adu ga chakhau mung da sare ba temperature do adu ga chap manar matung da koi gi chakhau na hakchang ising je koi absorb to bani yam saraga ju koina chakhau mung da yam saba thajang gi ba do asaba do हाना की चखाव की टेम्परेचर दुद इंगन गिनी अदुना यामना साबा नत्रगा यामना इंग इसिंग हाइबसे अखोइना हक्चाम फनिंगाई की दम मसी थक पाइबसे यामना मरु ओय यामना मरु ओय अदुना लुंबु साबा इंग इसिंग यामना इंग द इसिंग थकपसे मसिने अखोइ की दम क्वाइदि की मरु ओय बिनि सिनावसा याम साबा थकपै की दरकार लेते बाइबल ना अदुगा इसिंग थकपम मतम द अखोइना सेक्शन गदा बाइबसे अखोइना चाक चा दुंगे की ममांग
pung tare ta chak chaba pung ni pan chak chaba taragati pung tare makhai da masigi mamang punga amagi mamang da ising thak pa se khoina lep ka da ni aduga chekcha to oba matung dana pung ama natraga ani ngai ro matung da ising ha khoina thak ka da ni maram di chak khoina sakhau da ising pik thana leiba matam da khoina sasan gi ba chak sing ado khoi gi sakhau da khoina charan to ba di mai matham kha wala glucose asina takhai ba chin da takhai ba matung glucose on thoga khoina small intestine gumada oin sakhi dom ni madu da amino acid adigi enzyme sing aduga digestive juice myam je khoina sakhau haiba sakhau ji loi tin ni ne ba tilaga masi tuman be ki thabu glucose on thoba ki thabu tawni adu haiba tawu matam da sing yauduna leiba taragadi madugi process yamna thapale aduga sagi juice sing mahi enzyme sing digestive juice sing adugumba sing aduga khoi leigi khoina Thailand sina chingba saliba je masigi mai maya aduga hydrochloric acid khoi stomach ta puthok je masigi maya ji samthale aduna digestion da yam thengale maduni aduga khoina pung amma natra ani gi matung da saga da me haiba matam da ri kai doga haiba matam da khoi gi chakhau asida empty tab da pung manga changi adubu khoi gi enzyme am singa se khoina khoi chakhau da khoina liver da gi puthok pa enzyme adigi gallbladder da gi chakhau da gi leiba myam enzyme singa siga chinja ka mix tawraga mana absorb tawgiba matam da pung amma ji gi man da loina mix khoina absorb tawgu ngame madu tawgiba taragati madu gi matung da gi khoina sing thakpa thaga kaisu mai masigi processes da kai be pide aduna mathan da breakdown to gi thabu zathaga ne masina scientific way mong de yim khini aduna masi yamna maru way kau bi gnu sing thakpa gi nyom mase khoina yong bible da sum nai prabhu jisu krishna john 7 gi 37 da if any man thirst let him come unto me and drink kana gum mi na khawrang ba taragati aingon da la thuksna khoi thawai da su thawai gi oiba punsi asida su prabhu jisu krishna khoi gi ahin ba ising aduna khoi thawai rom da hingi adi prabhu jisu krishna loksan ba natana di mangon gi mabu khoin thakpa natragati khoin hi ba ngam adu mai ta khoi hakchang asida su hakchang phana lege haiba taragati sing thak pa se ya maru oi John 4:14 the Joseph nai whosoever drinketh of the water that I shall give him shall never thirst. Prabhu ji suna pi ke daba ahing bi ising adu thakpa kana gumba amatana khawrang ba lairoi but the water that I shall give him shall be in him a well of water springing up into everlasting life. In mon the pi ke daba ising ase thakpa mi aduna lomba nai daba kimsi phangni hai koina maru ba Prabhu ji su krista haibse koina loksan ba mabu kan bi mo kuni loksan ba adu chatpa haibse koina haksang phabo matam da ju thawai koina arang khumam phangi hadi masini aduna Prabhu Jisu Krista sibu ahing ba singa sangdam nari nisnapsa koi amu yengse koi gi haksang manungda isingna tawriba mai gi mathau singje masigi maramda amu yengse Ellen G. White haiba nupi asina mai gi lairik Minister of Healing page 237 da sumna ibirami anaba matamda isingi kana ba seyengchin in health and in sickness tang phabu matamda naba matamda pure water is one of heaven's choicest blessing aseng ba ising pure water ase sargana ikoida piba borsing adu gi maningda quality afaba bor amani hai anaba matam hakchang phabu matamda masi ising se amru wai its proper use promotes health ising ge magi nyom sumna sinaba sina hakchang phali. It is the beverage which God provided to quench the thirst of animals and man. Mi amasung sasam ji khawram ko ngai gi dama ishona pibi ke mahi ado masini. Drunk freely, it helps to supply the necessities of the system and assist nature to resist disease. Isingge khona marang kaina free wana ko darka leba gi matuina thakpa habsina koi gi hakchangda koi gi system da darka leba sing ado masina i koi gi hakchang anaba fever khangde any anaba ma koina cope up tawba matanda masibu phanba matanda masina yamna mateng pang any sickness anaba khuding mutta ising habsina koi go thuna phanba matanda yamna mateng pang masi yamna maru oi aduga koi gi hakchang asida organ sing na semani haiba organ sing je muk tissue na pulaga semani haiba tissue sing asi semba da ju kai do matanda ising habse masi yamna maru oi
masi isungna ayamna semani isingi maru obje khoina makhada khoina khara yengna se amu yengse akhoi e have se khoi gi myu se leba e have se masi gi 90% ising sinaw 90% samagi manung mauda di ising na semani khoi ga sang apun begina samagi manung da 70% ising masina e gi circulation e gi change padana chelan bam matamda ising have se am darka lai maramdi ising have sina khoi gi bloodstream e gi change chelan bam matamda khoi gi nutrient ka laiba nutrient makhai do khoi gi cell khudimana darka laiba nutrient makhai do khoina bloodstream da pukni aduga haksang degi cellular respiration gumba thokpa matamda phattaba laiba makhai do khoina ida chupsan garni chupsan lo matunga khoina kadai da tharakan kidney da khoina lungs da madugi phattaba myam do khoina hongtokina ba aduga mapan thokpada sigum pasani yagi dama asigu asumaina masi shine masina kwaiding maru oi aduna bloodstream habsina ikoi de cell esina white blood cells sina se carry tawba matanda puba matanda laina tina ngak thok puje karina no white blood cell waina mai any khoi da la ko laina tina khudima white blood cell na mahi matang bacteria virus wagera masina fight tawga ngak thoi masina ngamdaba tar de khoi mi krisia madugi thabak tharom khudima aduda kai tawi ha matanda ising na pui khoina bloodstream da pui madugi ising sen chalan ba matanda ising habse yamna daga lai habse masima lai aduga phattaba sendokpa ani subadana akhoi gi haksang gi body temperature je normal oina thamba matam yam saba matam yam ingba matam da oibasu khoi gi haksang gi body gi normal temperature je khoina thamba matam da ising habsina chokba lo ising thaktaba mission na ti kedoba makhoi da temperature je thamba ngomoi aduna fever na be ai lehau na be ai ana myam la be khoi gi haksang body temperature je khalsa na thamba ta ragati khoi haksang phana na de ekana leiba ngamgani madun masi khalsa na thamba matamda isingna maru oi mateng pangni hom subada mu yengse akhoi gi mit habse akhoi gi mit manung sida akhoi yawi mit manung se adum chotuna leibne se masi cholan li base karino isingna cholan bani masi cholan base ki mapana akhoi mit na patani yengba ngami ado hai mit cholan li na matang khodi la pi tariba asingma myamje ising de gi chama phana ising je phajana ekhoi thakta tarabadi cholan bang mamai thangde mit ki anaba khoi mit udaba habse masila kani masi isingi kanabni adai mathangda ahum subadana mari subadana ising habsina kai ekhoi gi tang ekhoi gi joint sing saruga khoi tendon adi singli khoi saru muscle sing asiguma joint masi lubricate tawwa ni khoi nan ba matanda masi ising habsina yamna mateng phangi adu khoi gi muscle sing sigumba tholanba mana leng otto gi muscle sing masi tholanba gumba sida kai ba matanda ising habsina yam maruai aduna maruina arthritis gumba naba god gumba naba mission khoina khong ting thok ting sing da mission se ising yam thakadamni maramdi mokhoi gi sida yaurba synovial haiba fluid to madu kangba sina maram oiduna mokhoi chikpan ba torani aduna masi gi damak leng thok leng sing khara na hange haba taradi fazana komna ya hange haba taradi khoina kari tawgani haba matanda ising thakpa se yam maruai aduga mathangi point dana akhoi gi tin na habse semba matamda ising habse antarka lai aduga akhoi gi digestive juice sing khoi stomach te gi puthore ba hydrochloric acid adu liver to parts ni gi puthore ba digestive akhoi chaba tumhani gi mahi manai puthore ba myam se masi semba matamda ising habse asuki mati oi aduga maru oi ba mana ising habse khoina kya maru oi da khoi gi brain da ising am darka lai akhoi gi brain je sabana 90% de khoi gi brain manung gi 90% de ising aduna kana gumi na khoina wa yam ngangba lai yam pa ba matam da khoi gi brain da ising do mangkiran aduna haiba mangki be ising je hanjan ngai gi tam khoina thakadame kana gumi ising sungthak thakta ba mising na kokchi pa 파우기 레나시네 호이 레나 꼭시 바이브즈데 레나 쿠데모키 심톰네 바이 사인 심톰지기 만도 야we adubu masa phaba mi amana atai anaba leitaba mi amana koksi patarabati karigino haiba matande sing thaktabse maram amane mi sing thaktab yam le kawanga khatang thakpa masi am phatabane
ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯇꯕꯗꯒꯤ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯛꯁꯤ ꯑꯩꯈꯣꯏꯁꯨ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯈꯣꯏꯁꯦ ꯀꯣꯛꯁꯤ ꯏꯁꯤꯡꯗꯤ ꯁꯨꯡꯊꯛ ꯊꯛꯇꯕ ꯆꯥꯛ ꯆꯥꯕꯗ ꯈꯖꯤꯛꯇꯪꯒꯨꯝꯕ ꯊꯛꯄ ꯊꯛꯑꯒ ꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯕ ꯗꯣꯛꯇꯔꯗ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯒ ꯒꯨꯂꯤ ꯆꯥꯕꯗ ꯁꯨꯡꯐ ꯐꯠꯇꯕ ꯀꯣꯛ ꯆꯤꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯆꯥꯔꯒ ꯐꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯍꯪꯉꯦ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯃꯇꯝꯗ ꯅꯈꯣꯏ ꯏꯁꯤꯡ ꯊꯛꯄ꯭ꯔꯥ ꯍꯥꯏ ꯊꯛꯇꯦ ꯐꯔꯦ ꯅꯪꯒꯤ ꯉꯁꯤꯗꯒꯤ ꯏꯁꯤꯡ ꯐꯖꯅ ꯅꯣꯡꯃꯗ ꯏꯁꯤꯡ ꯒꯤꯂꯥꯁ 9ꯃꯨꯛꯀꯤ ꯆꯥꯡ ꯁꯦ ꯑꯩꯈꯣꯏꯅ ꯈꯖꯤꯛ ꯈꯖꯤꯛ ꯃꯆꯤꯠ ꯃꯆꯤꯠ ꯅꯥꯏꯅ ꯊꯛꯑꯣ ꯑꯗꯨ ꯃꯇꯝꯗ ꯅꯪꯒꯤ ꯀꯣꯛ ꯆꯤꯛꯄꯗꯣ ꯐꯒꯅꯤ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯀꯣꯛ ꯆꯤꯛꯄꯒꯤ ꯑꯅꯥꯕꯗꯣ ꯁꯨꯡꯂꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯥꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯏꯁꯤꯡ ꯊꯛꯇꯕꯒꯤꯅꯦ ꯀꯅꯥꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯣꯞꯄ ꯑꯅꯥꯕ ꯅꯥꯗꯕ ꯃꯇꯝꯗ ꯀꯣꯛ ꯆꯤꯛꯄ ꯐꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 10 ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯃꯝꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯛꯄ ꯄꯨꯡ ꯑꯃꯇꯪ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯊꯛꯄ ꯃꯇꯝꯗ ꯀꯩꯗꯧꯏ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯆꯤꯛꯄꯗꯣ ꯐꯒꯅꯤ ꯏꯁꯤꯡ ꯑꯗꯨꯅ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯅ ꯒꯨꯂꯤ ꯍꯦꯛꯇ ꯆꯥꯕꯒꯤ ꯃꯔꯝ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯔꯝꯗꯤ ꯀꯣꯛ ꯆꯤꯛꯄꯗꯨꯒꯤ ꯃꯔꯝ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯀꯗꯕꯅꯤ ꯏꯁꯤꯡ ꯊꯛꯇꯗꯅ ꯊꯛꯇꯕ ꯇꯥꯔꯒꯗꯤ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯕ ꯃꯤꯁꯤꯡꯅꯁꯨ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯏꯁꯤꯡ ꯀꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯗꯤ ꯏꯁꯤꯡꯁꯦ 70%ꯅ ꯏꯁꯤꯡꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯤꯇꯔ ꯅꯨꯄꯥ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯂꯤꯇꯔ 50 ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯗ 90 ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯄꯨꯂꯞꯁꯦ ꯍꯛꯆꯥꯡꯗꯒꯤ ꯃꯥꯡꯈꯤꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯕ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯛꯄ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯈꯨꯗꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯕꯤꯕ ꯇꯥꯔꯒꯁꯨ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯌꯥꯝ ꯃꯥꯡꯗꯦ ꯀꯔꯤꯗ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯆꯥꯎꯔꯥꯛꯅ ꯀꯌꯥꯝ ꯃꯥꯡꯉꯦ ꯍꯥꯏꯕꯁꯤ ꯌꯦꯡꯈꯤ ꯃꯥꯡꯈꯤꯕ ꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯏꯁꯤꯡꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯃꯦꯟꯁꯤꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯊꯛꯄ ꯗꯔꯀꯥꯔ ꯑꯣꯏꯁꯤ ꯌꯦꯡꯁꯦ ꯀꯤꯗꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯒꯤꯂꯥꯁ 5.5 ꯑꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯍꯜꯂꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯀꯤꯗꯅꯤꯅ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯌꯨꯔꯦꯇꯔ ꯑꯁꯤꯗꯒꯤꯀꯣ ꯃꯁꯤꯅ ꯀꯤꯗꯅꯤꯅ ꯃꯥꯒꯤ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯏ ꯂꯪꯁꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯪꯁꯅ ꯋꯥ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯁꯣꯔ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯒꯤꯂꯥꯁ 2ꯒꯤ ꯆꯥꯡ ꯃꯥꯡꯉꯦ ꯑꯩꯈꯣꯏꯅ ꯒꯤꯂꯥꯁ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯆꯥꯎꯔꯥꯛꯅ 250 ml ꯂꯩ 250 ml ꯏꯁꯤꯡ ml ꯀꯣ ꯑꯩꯈꯣꯏꯅ ꯄꯋꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯄꯋꯥ ꯑꯃꯒꯤ ꯆꯥꯡꯁꯦ ꯄꯋꯥ 2ꯒꯤ ꯆꯥꯡꯁꯦ ꯒ꯭ꯂꯥꯁ 2ꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯥꯡꯉꯦ ꯑꯗꯨꯒ ꯁ꯭ꯀꯤꯟꯗꯁꯨ ꯑꯩꯈꯣꯏꯅ ꯍꯨꯃꯥꯡ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯒ ꯁ꯭ꯀꯤꯟꯗ ꯄꯔꯁꯄꯤꯔꯦꯁꯟ ꯑꯅ ꯃꯈꯣꯏꯁꯨ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯜꯂꯦ ꯃꯗꯨꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯁꯥꯕ ꯃꯇꯝꯗ ꯂꯥꯏꯍꯧꯒꯨꯝꯕ ꯇꯧꯕ ꯃꯇꯝ ꯍꯥꯏꯁꯦ ꯁꯨꯝꯕꯗꯗꯤ ꯁꯥꯔꯒ ꯍꯨꯃꯥꯡ ꯊꯣꯛꯂꯛꯏꯕ ꯑꯁꯤꯒꯨꯝꯕꯁꯤꯗꯁꯨ ꯏꯁꯤꯡꯁꯦ ꯒ꯭ꯂꯥꯁ 2ꯒꯨꯝꯕ ꯃꯥꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟꯗ ꯑꯩꯈꯣꯏꯅ ꯈꯣꯡ ꯍꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕꯗ ꯌꯥꯎꯈꯤꯕ ꯏꯁꯤꯡꯁꯤꯅ ꯏꯁꯤꯡ ꯒꯤꯂꯥꯁ 2.5ꯃꯨꯛꯀꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯥꯡꯈꯤ ꯆꯥꯎꯔꯥꯛꯅ ꯒꯤꯂꯥꯁ 10ꯃꯨꯛꯀꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯥꯡꯈꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯡꯈꯤꯕ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯐꯪꯏ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯒꯤ ꯏꯁꯤꯡ ꯒꯤꯂꯥꯁ 3ꯒꯨꯝꯕꯁꯦ ꯃꯍꯥꯛꯅ ꯆꯥꯎꯔꯥꯛꯅ ꯐꯪꯉꯦ ꯑꯗꯨꯒ ꯃꯦꯇꯥꯕꯣꯂꯤꯛ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟ ꯃꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯦꯇꯥꯕꯣꯂꯤꯖꯝ ꯍꯥꯏꯅ ꯈꯪꯅꯩ ꯑꯩꯈꯣꯏꯅ ꯆꯥꯕ ꯇꯨꯝꯍꯟꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯃꯊꯧ ꯁꯦꯂꯨꯂꯔ ꯔꯦꯁꯄꯤꯔꯦꯁꯟ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯃꯥꯏꯅꯣ ꯑꯦꯁꯤꯗꯁꯤꯡ ꯁꯦꯝꯕ ꯒ꯭ꯂꯨꯀꯣꯁꯁꯤꯡ ꯍꯥꯏꯔꯤꯕꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯁꯤꯅ ꯒ꯭ꯂꯨꯀꯣꯁ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟꯁꯤꯅ ꯑꯃꯥꯏꯅꯣ ꯑꯦꯁꯤꯗ ꯑꯣꯟꯊꯣꯛꯀꯅꯤ ꯐꯦꯠꯁꯤꯅ ꯐꯦꯇꯤ ꯑꯦꯁꯤꯗ ꯑꯣꯟꯊꯣꯛꯀꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟ ꯑꯗꯨꯒ ꯁꯦꯜꯒꯤ ꯔꯦꯁꯄꯤꯔꯦꯁꯟ ꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯌꯥꯝ ꯆꯪꯉꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯩ ꯃꯁꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯃꯗꯩꯅ ꯒ꯭ꯂꯥꯁ ꯑꯃꯗꯒꯤꯅ 1.5 ꯐꯥꯎ ꯃꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯅ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯃꯥꯡꯈꯤꯕ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯊꯛꯄꯒꯤ ꯆꯥꯡꯁꯦ ꯏꯁꯤꯡ ꯑꯅꯥꯕ ꯃꯤꯁꯤꯡꯗꯗꯤ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯤꯕꯔꯒꯨꯝꯕ ꯅꯥꯕ ꯃꯇꯝ ꯃꯈꯥꯗ ꯑꯅꯥꯕ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗꯗꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯃꯥꯡꯍꯟꯈꯤꯕ ꯑꯅꯥꯕꯁꯤꯡ ꯀꯔꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯏꯁꯤꯡ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯗ ꯐꯤꯕꯔ ꯇꯧꯕ ꯃꯇꯝ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯁꯥꯕ ꯃꯇꯝꯗꯀꯣ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯕ ꯃꯇꯝ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯏꯁꯤꯡ ꯌꯥꯝ ꯃꯥꯡꯉꯤ ꯑꯗꯨꯒ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯃꯇꯝ ꯊꯕꯛ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯁꯨꯕ ꯃꯇꯝꯗꯗꯤ ꯍꯨꯃꯥꯡ ꯌꯥꯝ ꯊꯥꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯒꯤ ꯍꯨꯃꯥꯡ ꯊꯣꯛꯑꯒ ꯏꯁꯤꯡꯁꯦ ꯌꯥꯝ ꯃꯥꯡꯈꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯉꯁꯥꯏ ꯏꯁꯤꯡ ꯒꯤꯂꯥꯁ 9 ꯊꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯨꯅ ꯌꯥꯗꯔꯦ ꯏꯆꯤꯟꯅꯥꯎꯆꯥ ꯍꯨꯃꯥꯡ ꯌꯥꯝ ꯇꯥꯈ꯭ꯔꯕꯅꯤꯅ ꯏꯁꯤꯡ ꯌꯥꯝ ꯊꯛꯀꯗꯕꯅꯤ ꯑꯩꯁꯨ ꯀꯩꯒꯨꯝꯕ ꯍꯥꯔꯗ ꯂꯦꯕꯔ ꯀꯟꯅ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯑꯌꯨꯛꯇꯒꯗꯤ ꯏꯁꯤꯡ
ꯂꯤꯇꯔ ꯑꯃꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯊꯛꯑꯦ ꯃꯔꯝꯗꯤ ꯍꯨꯃꯥꯡ ꯌꯥꯝ ꯇꯥꯏ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯄꯣꯊꯥꯄ ꯆꯥꯗꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯌꯥꯗꯦ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯊꯛꯑꯦ ꯃꯗꯨꯅ ꯍꯨꯃꯥꯡ ꯌꯥꯝ ꯇꯥꯔꯗꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯨꯃꯥꯡ ꯌꯥꯝꯅ ꯇꯥꯗꯕꯅꯤꯅ ꯈꯔ ꯍꯟꯊꯔꯒ ꯊꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯥꯕ ꯃꯇꯝꯗꯅ ꯌꯥꯝ ꯍꯨꯃꯥꯡ ꯁꯧꯋꯦ ꯑꯗꯨꯅ ꯌꯥꯝꯅ ꯏꯁꯤꯡ ꯊꯣꯛꯑꯦ ꯏꯁꯤꯡ ꯃꯥꯡꯈꯤꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯊꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯑꯗꯨꯒ ꯂꯣꯛ ꯊꯨꯡꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗꯒꯤ ꯌꯥꯝ ꯃꯥꯡꯉꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯥꯕ ꯃꯇꯝꯗꯁꯨ ꯃꯥꯡꯉꯤ ꯃꯔꯨꯑꯣꯏꯅ ꯈꯣꯝ ꯄꯤꯊꯛꯂꯤꯕ ꯃꯃꯥꯁꯤꯡꯗꯁꯨ ꯃꯈꯣꯏ ꯏꯁꯤꯡ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯃꯔꯝꯗꯤ ꯈꯣꯝ ꯁꯦꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯀꯩꯗꯧꯕ ꯏꯁꯤꯡꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯍꯥꯏ ꯄ꯭ꯔꯣꯇꯤꯟ ꯑꯗꯨꯒ ꯁꯨꯒꯔ ꯌꯥꯝꯅ ꯊꯨꯝ ꯑꯊꯨꯝꯕꯒꯤ ꯆꯥꯡ ꯌꯥꯝ ꯆꯥꯕ ꯁꯨꯒꯔ ꯌꯥꯝꯅ ꯆꯥꯕ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯣꯇꯤꯟꯒꯤ ꯄ꯭ꯔꯣꯇꯤꯟ ꯌꯥꯝꯅ ꯋꯥꯡꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯕ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯃꯈꯣꯏꯅ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯑꯦꯕꯖꯣꯔꯞ ꯇꯧꯈꯤꯕ ꯌꯥꯝꯅ ꯑꯗꯨꯅ ꯃꯥꯡꯍꯜꯂꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯗꯔꯀꯥꯔ ꯂꯩ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯏꯁꯤꯡꯁꯦ ꯈꯧꯔꯥꯡꯅ ꯈꯛꯇꯪ ꯊꯛꯄꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯗꯔꯀꯥꯔ ꯂꯩꯕ ꯁꯔꯨꯛ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯅꯦꯕ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯛꯏꯕꯁꯦ ꯑꯩꯈꯣই ꯍꯛꯆꯥꯡꯗ ꯗꯔꯀꯥꯔ ꯂꯩꯕ ꯁꯔꯨꯛ ꯑꯍꯨꯝ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯈꯧꯔꯥꯡꯉꯛꯄ ꯃꯇꯝꯗꯗꯤ ꯑꯃꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯊꯛꯏꯁꯦ ꯏꯁꯤꯡ ꯈꯧꯔꯥꯡꯅ ꯈꯛꯇꯪ ꯊꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯌꯣꯝ ꯑꯃꯅꯤ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯀꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝꯗꯤ ꯑꯌꯨꯛ ꯌꯥꯍꯧꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯃꯃꯥꯡ ꯀꯔꯤꯝ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯥ ꯀꯣꯐꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯊꯛꯑꯣꯏꯗꯕꯅꯤ ꯃꯁꯤ ꯀꯥꯟꯅꯗꯕꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯊꯛꯀꯗꯕꯅꯤ ꯊꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯆꯤꯠ ꯊꯛꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯃꯨꯛꯇꯪꯗ ꯒꯤꯂꯥꯁ ꯑꯅꯤ ꯊꯛꯆꯟꯕ ꯍꯥꯏꯕꯁꯤ ꯀꯥꯟꯅꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯨꯞꯁꯟꯕ ꯉꯝꯗꯕꯉꯩꯗꯣ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯈꯤ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤ ꯃꯗꯨꯅ ꯈꯖꯤꯛ ꯄꯤꯠ ꯉꯝꯃꯒꯗꯤ ꯄꯤꯠ ꯁꯨꯝ ꯊꯛꯄꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯃꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯆꯥꯛꯆꯥ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯄꯨꯡ 1-2 ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯟꯒꯤ ꯇꯥꯂꯛꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯑꯃꯨꯛꯊꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯂꯟꯁ ꯄꯨꯡ 1 ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯔꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯟꯁ ꯆꯥꯟꯅꯗꯦ ꯃꯩꯇꯩꯁꯤꯡꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯁꯤꯒꯤ ꯃꯇꯝ ꯑꯩꯈꯣꯏꯅ ꯇꯨꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯏꯁꯤꯡꯁꯦ ꯒ꯭ꯂꯥꯁ 3 ꯆꯥꯡ ꯊꯛꯒꯗꯕꯅꯤ ꯑꯗꯨꯒ ꯇꯨꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯒ꯭ꯂꯥꯁ 2 ꯊꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯏꯁꯤꯡꯁꯦ ꯊꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯁꯨꯡꯊꯛ ꯊꯛꯑꯣꯏꯗꯕꯅꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯊꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔꯣꯀ꯭ꯂꯣꯔꯤꯛ ꯑꯦꯁꯤड ꯗꯥꯏꯖꯦꯁꯇꯤቭ ꯖꯨꯁ ꯃꯈꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤ ꯁꯥꯂꯤꯕꯥꯁꯦ ꯃꯁꯤꯒꯤ ꯃꯥꯒꯤ ꯃꯊꯧꯁꯦ ꯀꯩꯗꯧꯕ ꯍꯟꯊꯍꯜꯂꯦꯕ ꯃꯁꯤꯅ ꯗꯥꯏꯂꯨꯠ ꯇꯧꯍꯜꯂꯦ ꯑꯗꯨꯅ ꯃꯥꯒꯤ ꯁꯛꯇꯤꯗꯣ ꯍꯟꯊꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯕ ꯇꯨꯝꯕꯁꯦ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯦꯕ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯆꯪꯍꯜꯂꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯕꯗ ꯑꯩꯈꯣই ꯃꯩꯇꯩꯁꯤꯡꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩ ꯆꯥꯛ ꯆꯥꯕꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯊꯛꯄ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯏꯁꯤꯡ ꯊꯛꯄ ꯍꯥꯏꯕꯗꯤ ꯐꯨꯟꯕꯒꯨꯝꯕꯀꯣ ꯇꯉꯥꯏ ꯐꯗ꯭ꯔꯒ ꯃꯣꯔꯣꯛ ꯁꯥꯕꯒꯨꯝꯕꯗ ꯈꯖꯤꯛꯇꯪ ꯊꯛꯄꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯛꯏꯁꯦ ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯈꯛ ꯊꯛꯑꯦ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯊꯛꯇꯦ ꯃꯔꯝꯗꯤ ꯑꯇꯩ ꯃꯇꯝꯁꯤꯗ ꯏꯁꯤꯡ ꯊꯛꯂꯕꯅꯤꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯈꯧꯔꯥꯡꯉꯤ ꯑꯗꯨꯕꯨ ꯑꯇꯩ ꯃꯇꯝꯗ ꯏꯁꯤꯡ ꯁꯨꯡꯊꯛ ꯊꯛꯇꯕ ꯃꯤꯁꯤꯡꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯨꯝ ꯈꯧꯔꯥꯡꯉꯛꯀꯅꯤ ꯃꯁꯤ ꯐꯠꯇꯕꯅꯤ ꯃꯁꯤ ꯍꯩꯅꯕꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯅꯤꯡꯉꯥꯏ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯔꯒꯥꯟꯒꯤ ꯐꯪꯁꯟꯁꯤꯡꯁꯦ ꯍꯛꯆꯥꯡꯒꯤ ꯑꯣꯔꯒꯥꯟ ꯀꯔꯤ ꯐꯪꯁꯟꯁꯤꯡꯗ ꯏꯁꯤꯡꯁꯦ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯔ ꯍꯣꯟꯕ ꯆꯥꯕ ꯇꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄ ꯏꯂꯤꯃꯤꯅꯦꯁꯟ ꯋꯦꯁ ꯄ꯭ꯔꯗꯛꯁꯟ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯒꯤ ꯍꯣꯔꯃꯣꯟ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯍꯣꯔꯃꯣꯟꯁꯤꯡ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯦꯟꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯆꯥꯎꯈꯠꯅꯤꯡꯉꯥꯏꯒꯤ ꯍꯣꯔꯃꯣꯟ ꯅꯨꯄꯤꯁꯤꯡꯒꯤ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯤꯡꯒꯤ ꯍꯥꯏꯔꯁꯨ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯍꯣꯔꯃꯣꯟꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗ ꯒ꯭ꯂꯥꯟꯅ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗ ꯕ꯭ꯔꯦꯟꯗ ꯄꯨꯊꯣꯛꯄ ꯑꯗꯒꯤ ꯑꯁꯤꯅ ꯂꯩꯔꯦ ꯑꯗꯒꯤ ꯏꯟꯁꯨꯂꯤꯟꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯐꯪꯁꯟꯁꯤꯡꯁꯦ ꯃꯁꯤ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯇꯦꯝꯄꯔꯦꯆꯔ ꯔꯤꯒꯨꯂꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯁꯥ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯈꯜ ꯑꯃꯗ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯃꯇꯝꯗ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯁꯨ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯇꯥꯏꯕꯪꯁꯤꯡ ꯃꯁꯤꯒꯨꯝꯕꯁꯦ ꯃꯁꯤ ꯂꯨꯕ꯭ꯔꯤꯀꯦꯠ ꯇꯧꯕ ꯃꯇꯝꯗ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯤꯁꯨꯁꯤꯡ ꯁꯣꯛꯄ ꯃꯇꯝꯗ ꯑꯅꯥꯕ ꯊꯨꯅ ꯐꯍꯟꯕꯁꯦ ꯃꯁꯤꯅ ꯏꯁꯤꯡ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯆꯠꯂꯁꯦ ꯃꯄꯥꯟ ꯊꯣꯡꯗ ꯏꯁꯤꯡꯒꯤ ꯁꯤꯖꯤꯟꯅꯕ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯡꯗ ꯃꯅꯨꯡꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯇꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯡꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯨꯕ ꯑꯃꯣꯠ ꯑꯀꯥꯏ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯈꯨꯗꯤꯡꯃꯛꯇ ꯀꯣꯜ ꯂꯤꯛ ꯆꯥꯝꯕ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯅ ꯃꯄꯥꯟꯒꯤꯅꯤ ꯑꯗꯨꯕꯨ ꯁꯤꯗ ꯍꯥꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯤꯂꯤꯡ ꯄꯦꯁ
237 The external application of water is one of the easiest and most satisfactory way of regulating the circulation of blood. ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯡꯗ ꯏꯁꯤꯡ ꯏꯔꯨꯖꯕ ꯍꯥꯏꯕꯁꯤꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯏꯒꯤ ꯁꯔꯀꯨꯂꯦꯁꯟꯁꯦ ꯃꯁꯤ ꯍꯦꯟꯒꯠꯍꯟꯕ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯃꯇꯝꯗ ꯃꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯄꯔꯁꯣꯅꯦꯜ ꯍꯥꯏꯖꯤꯟꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯔꯨꯖꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏ ꯐꯤꯔꯣꯜ ꯑꯃꯣꯠꯄꯁꯤꯡ ꯆꯥꯝꯊꯣꯛꯑꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯑꯒ ꯏꯔꯨꯖꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏ ꯏꯔꯨꯖꯕꯅ ꯍꯛꯆꯥꯡꯗ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯏꯪꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯈꯒ ꯁꯥꯕ ꯏꯁꯤꯡꯁꯦ ꯃꯁꯤꯅ ꯏꯔꯨꯖꯕꯅ ꯀꯥꯟꯅꯕ ꯃꯇꯝ ꯌꯦꯡꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯂꯣꯛ ꯊꯨꯡꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯅꯥꯕꯁꯤꯡꯁꯦ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯄꯗ ꯃꯁꯤ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯏ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯕ ꯃꯤꯁꯦ ꯃꯁꯤꯅ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯏ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯏꯆꯦꯟꯁꯦ ꯍꯦꯟꯒꯠꯂꯅꯤ ꯁꯔꯀꯨꯂꯦꯁꯟꯁꯦ ꯍꯦꯟꯒꯠꯍꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯆꯣꯛꯊꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡꯁꯦ ꯏꯔꯨꯖꯕ ꯃꯇꯝꯗ ꯇꯦꯛꯈꯠꯂꯅꯦꯕ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜꯁꯦ ꯄꯤꯌꯦꯕ ꯃꯁꯤꯃ ꯃꯔꯨꯑꯣꯏ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯔꯨꯖꯊꯣꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯔꯤꯐ꯭ꯔꯦꯁ ꯑꯣꯏꯔꯅꯦꯕ ꯏꯅꯧ ꯅꯧꯍꯜꯂꯅꯦꯕ ꯃꯁꯤꯃ ꯃꯔꯨꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯂꯦꯡ ꯑꯣꯠꯄꯁꯦ ꯃꯁꯤ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟꯁꯦ ꯃꯁꯤꯗ ꯏꯁꯤꯡ ꯍꯥꯏꯕꯁꯤꯅ ꯏꯔꯨꯖꯕ ꯍꯥꯏꯕꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯦ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯅꯨꯡꯉꯥꯏꯍꯜꯂꯦ ꯑꯗꯨꯒ ꯆꯥꯕ ꯇꯨꯝꯕ ꯃꯔꯨꯑꯣꯏꯅ ꯆꯈꯥꯎ ꯂꯤꯚꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯆꯥꯕ ꯇꯨꯝꯍꯟꯕꯒꯤ ꯑꯣꯔꯒꯥꯟꯁꯤꯡꯁꯦ ꯃꯁꯤꯗꯁꯨ ꯏꯔꯨꯖꯕ ꯍꯥꯏꯕꯁꯤꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤ ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯏꯁꯤꯡꯒꯤ ꯂꯥꯌꯦꯡ ꯍꯥꯏꯕꯁꯨ ꯂꯩ ꯋꯥꯇꯔ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯕ ꯌꯥꯝꯅ ꯐ꯭ꯔꯤꯗ ꯐꯪꯕ ꯃꯈꯜ ꯑꯅꯥꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠ ꯐꯨꯠ ꯕꯥꯠ ꯍꯥꯏ ꯑꯗꯨꯒ ꯍꯣꯠ ꯑꯦꯟ ꯀꯟꯇ꯭ꯔꯥꯁ ꯕꯥꯠ ꯍꯥꯏꯕꯁꯨ ꯂꯩ ꯃꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯤꯝ ꯏꯟꯍꯣꯂꯤꯡꯒꯨꯝꯕ ꯂꯣꯛ ꯊꯨꯡꯕ ꯃꯇꯝꯗ ꯁ꯭ꯇꯤꯝ ꯕꯥꯠꯀꯨꯝꯕ ꯍꯥꯏ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯂꯩꯕ ꯌꯨ ꯊꯛꯄ ꯃꯤꯁꯤꯡ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯃꯁꯥꯗ ꯂꯩꯕ ꯇꯣꯛꯁꯤꯟ ꯃꯈꯩꯁꯦ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯤꯝ ꯕꯥꯠ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯕꯣꯛꯁꯀꯨꯝꯕ ꯑꯃ ꯆꯜꯂꯕ ꯃꯇꯨꯡꯗ ꯃꯣꯏ ꯕꯣꯛꯁꯇꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡꯒꯤ ꯃꯅꯤꯟ ꯑꯁꯥꯕꯁꯦ ꯊꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯨꯔꯤꯠꯀꯨꯝꯕ ꯂꯧꯊꯣꯛꯑꯒ ꯁꯥꯍꯜꯂꯒ ꯏꯁꯤꯡ ꯃꯅꯤꯟꯁꯦ ꯌꯥꯝꯅ ꯊꯣꯛꯍꯜꯂꯒ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯍꯜꯂꯒ ꯃꯅꯨꯡꯗ ꯂꯩꯕ ꯐꯠꯇꯕ ꯉꯩꯗꯣ ꯁꯦꯡꯗꯣꯛꯄ ꯑꯁꯨꯃꯥꯏꯅ ꯇꯧꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯁꯨ ꯐꯍꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯂꯥꯏꯍꯧ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯣꯡꯁꯦ ꯑꯩꯈꯣꯏꯅ ꯈꯣꯡꯗे ꯏꯁꯤꯡ ꯑꯁꯥꯕꯗ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯩꯈꯣꯏꯅ ꯊꯝꯕꯤꯕ ꯄꯨꯡꯈꯥꯏ ꯑꯃ ꯊꯝꯕ ꯑꯗꯨꯒ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯏꯁꯤꯡ ꯑꯏꯪꯕꯗ ꯑꯃꯨꯛ ꯊꯝꯕ ꯏꯁꯤꯡ ꯑꯏꯪꯕꯗ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯍꯣꯠ ꯐꯨꯠ ꯕꯥꯠ ꯀꯌꯥ ꯂꯩ ꯃꯁꯤꯒꯨꯝꯕꯗꯁꯨ ꯏꯁꯤꯡꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯃꯁꯤ ꯍꯥꯏꯗ꯭ꯔꯣꯊꯦꯔꯥꯄꯤ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩꯅ ꯉꯁꯤꯗꯤ ꯉꯥꯡꯖꯔꯔꯣꯏꯒꯦ ꯃꯁꯤ ꯍꯥꯏꯗ꯭ꯔꯣꯊꯦꯔꯥꯄꯤꯁꯤꯅ ꯂꯥꯏꯅꯥ ꯃꯈꯜ ꯑꯌꯥꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯤꯚꯔ ꯅꯥꯕꯒꯨꯝꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯍꯣꯠ ꯀꯝꯄ꯭ꯔꯦꯁ ꯍꯥꯏꯅ ꯑꯩꯈꯣꯏ ꯐꯗꯤꯒꯨꯝꯕꯁꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯂꯨꯞꯊꯣꯛꯑꯅꯤ ꯁꯨꯝꯇꯣꯛꯑꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯊꯝꯕ ꯀꯥꯟꯗ ꯐꯤ ꯑꯃ ꯌꯣꯝꯁꯤꯜꯂꯒ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯀꯣꯜ ꯀꯝꯄ꯭ꯔꯦꯁ ꯍꯥꯏꯔꯒꯁꯨ ꯏꯁꯤꯡ ꯑꯌꯤꯡ ꯐꯗꯤꯁꯦ ꯏꯁꯤꯡ ꯑꯌꯤꯡꯕꯗ ꯊꯝꯃꯦ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯈꯨꯒꯨꯝꯕ ꯆꯤꯛꯄ ꯍꯥꯏꯔꯒꯁꯨ ꯑꯦꯅꯤ ꯅꯥꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯑꯅꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯌꯤꯡꯕꯗꯨꯗ ꯐꯗꯤ ꯂꯨꯞꯁꯜꯂꯒ ꯊꯝꯕ ꯑꯅꯥꯕ ꯃꯐꯝꯗꯨꯗ ꯊꯝꯃꯒ ꯐꯤ ꯑꯊꯥꯕ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯊꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗꯁꯨ ꯅꯥꯕꯗꯣ ꯐꯍꯟꯕꯅꯦꯕ ꯏꯁꯤꯡ ꯑꯁꯥꯕ ꯑꯃꯨꯛ ꯍꯥꯞꯄ ꯑꯌꯤꯡꯕ ꯑꯃꯨꯛ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯁꯔꯀꯨꯂꯦꯁꯟ ꯏꯒꯤ ꯁꯔꯀꯨꯂꯦꯁꯟꯁꯦ ꯆꯦꯜꯍꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯦꯅꯤ ꯑꯅꯥꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯁꯣꯛꯄ ꯑꯅꯥꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯑꯃꯨꯛ ꯊꯣꯡꯕ ꯍꯥꯏꯗꯤ ꯐꯗꯤꯗ ꯇꯧꯔꯒ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯑꯃꯨꯛ ꯊꯣꯡꯕ ꯃꯤꯅꯤꯠ 3ꯒꯨꯝꯕ ꯊꯣꯡꯕ ꯑꯗꯨꯒ ꯑꯌꯤꯡꯕ ꯑꯃꯨꯛ ꯃꯤꯅꯤꯠ 1 ꯊꯣꯡꯕ ꯁꯨꯃꯥꯏꯅ 4-5ꯔꯛ ꯁꯨꯝ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯃꯐꯝꯗꯨꯗ ꯏ ꯆꯦꯟꯕꯗꯣ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯏ ꯆꯦꯜꯂꯕꯅꯤꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯏꯠ ꯕ꯭ꯂꯗ ꯁꯦꯜꯁꯤꯡ ꯑꯗꯣ ꯕ꯭ꯂꯗ ꯁꯤꯁꯇꯦꯝꯗ ꯄꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯣꯛꯄ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯏꯠ ꯕ꯭ꯂꯗ ꯁꯦꯜ ꯃꯌꯥꯝꯗ ꯄꯨꯔꯛꯑꯕꯅꯤꯅ ꯂꯥꯏꯅꯥꯗꯨ ꯊꯨꯅ ꯐꯍꯟꯕꯗ ꯑꯁꯨꯃꯥꯏꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯑꯇꯩ ꯈꯨꯗꯤꯡꯗꯒꯤꯁꯨ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯂꯨꯅ ꯅꯥꯟꯅ ꯂꯩꯒꯗꯕꯅꯤ ꯏꯁꯤꯡ ꯑꯐꯕ ꯏꯁꯤꯡ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈ꯭ꯔꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯏꯁꯤꯡꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯆꯥꯛ ꯆꯥꯗꯅ ꯏꯁꯤꯡ ꯈꯛꯇꯪ ꯊꯛꯑꯒ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 50ꯅꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯃꯦꯕ ꯍꯞꯇꯥ 3ꯒꯨꯝꯕꯁꯦ ꯉꯝꯃꯦ ꯑꯗꯨꯕꯨ ꯏꯁꯤꯡ ꯁꯨꯡꯊꯛ ꯊꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯏꯁꯤꯡ ꯊꯛꯇꯅ ꯃꯤꯑꯣꯏꯕꯁꯦ ꯀꯔꯤꯝꯇ ꯃꯍꯤ ꯃꯅꯥꯏ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯊꯛꯇꯅ ꯅꯨꯃꯤꯠ 5ꯅꯤ ꯍꯤꯡꯕ ꯉꯝꯃꯣꯏꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯒꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯔꯤꯅꯣ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯏꯁꯣꯔꯅ ꯄꯤꯕꯤꯈ꯭ꯔꯕ ꯂꯦꯝꯅ ꯄꯤꯕꯤꯈ꯭ꯔꯕ ꯏꯁꯤꯡ ꯑꯁꯦ
ꯑꯩꯈꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯒꯤ ꯁꯥꯃꯣꯟ ꯑꯁꯤꯕꯨ ꯇꯥꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯁꯤꯡꯁꯦ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯈꯨꯗꯣꯜ ꯏꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯠꯅꯈꯤꯕ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯗ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯅ ꯕ꯭ꯔꯦꯟ ꯐꯅ ꯂꯩꯕ ꯃꯇꯝꯗ ꯏꯒꯤ ꯁꯥꯔꯀꯨꯂꯦꯁꯟ ꯍꯥꯏꯕꯗ ꯍꯥꯔꯠ ꯗꯤꯖꯤꯁ ꯃꯌꯥꯝ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯒꯤ ꯉꯥꯛꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯔꯁꯤ ꯐ꯭ꯔꯤꯗ ꯐꯪꯕ ꯏꯁꯤꯡ ꯃꯅꯝ ꯑꯁꯦꯡꯕ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯃꯅꯝ ꯅꯝꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯆꯨ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯏꯁꯤꯡ ꯑꯩꯈꯣꯏꯅ ꯂꯨꯝꯊꯣꯛꯑꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯐꯤꯜꯇꯔ ꯇꯧꯔꯕ ꯏꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯏꯁꯤꯡꯒꯤ ꯑꯩꯅ ꯈꯤꯇꯪ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯔꯒꯗꯤ ꯌꯥꯝ ꯁꯥꯡꯅ ꯅꯩꯅꯕ ꯌꯥꯏ ꯈꯤꯇꯪ ꯍꯥꯏꯖꯕꯤꯕ ꯑꯁꯤꯅ ꯅꯈꯣꯏ ꯕꯦꯅꯤꯐꯤꯠ ꯇꯧꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯆꯤꯟꯅꯥꯎꯁꯤꯡꯗ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯃꯈꯣꯏꯗ ꯇꯥꯛꯄꯤꯌꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕ ꯃꯤꯁꯤꯡꯗꯣ ꯍꯪꯉꯣ ꯏꯁꯤꯡ ꯊꯛꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯍꯪꯉꯣ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯊꯛꯇꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯊꯛꯅꯕ ꯍꯩꯅꯕꯤꯗꯣ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯁꯨꯡꯊꯛ ꯊꯛꯇꯕ ꯃꯤꯁꯤꯡꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛ ꯌꯥꯍꯧꯕ ꯃꯇꯝꯗ ꯆꯤꯟ ꯀꯔꯤ ꯀꯔꯥ ꯁꯦꯡꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯊꯛꯄꯁꯦꯀꯣ ꯌꯥꯝꯅ ꯉꯝꯗꯦ ꯌꯥꯝ ꯋꯥꯏ ꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯈꯨꯗꯤꯡꯒꯤ ꯊꯛꯄ ꯍꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯊꯛꯄꯒꯤ ꯍꯩꯅꯕꯤꯁꯤ ꯂꯩꯒꯅꯤ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛ ꯌꯥꯍꯧꯕꯒ ꯏꯁꯤꯡ ꯂꯤꯇꯔ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯊꯛꯄ ꯉꯝꯃꯤ ꯑꯩꯈꯣꯏꯗ ꯍꯪꯒꯣꯏꯕ ꯑꯣꯅꯤꯡꯕ ꯀꯔꯤꯝꯇ ꯐꯥꯎꯗ꯭ꯔꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯕꯤꯠ ꯑꯣꯏꯅ ꯊꯛꯈ꯭ꯔꯕꯅꯤꯅ ꯅꯈꯣꯏꯁꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯈꯣꯏꯁꯨ ꯃꯁꯤ ꯊꯛꯄꯤꯌꯨ ꯏꯁꯣꯔꯒꯤ ꯕꯣꯔꯗ ꯐꯪꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯂꯣꯏꯁꯤꯜꯂꯁꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯅꯅꯥꯏꯅ ꯈꯪꯖꯕ ꯈꯖꯤꯛꯇꯪ ꯏꯁꯤꯡꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯔ ꯅꯩꯅꯈ꯭ꯔꯕ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯏꯟꯗꯨꯅ ꯆꯠꯇꯨꯅ ꯍꯛꯆꯥꯡ ꯐꯕ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯑꯍꯤꯡꯕ ꯏꯁꯤꯡ ꯑꯣꯏꯔꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯖꯗꯨꯅ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯑꯔꯥꯡ ꯈꯨꯕꯝ ꯑꯗꯨ ꯐꯪꯕ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯁꯨ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯕꯤꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯅꯥꯃꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ